channel asibu yengbiriba tabiriba pumnamakki mafamda tammirai namna Makhal-Mathel channel gi maikai taramna okchari loinaidana lepnaidana mayamda lanthokchirakliba Makhal-Mathelna langjaba tharam kaya miyamna matam pummada sogatpidana mapung phaba channel ohenbiyu like subscribe and comment tawbiyu haina mayamgi mafamda nolokna nijari ahum suba katuki nipan suba matang ai gyan mangle magi jithigi sanglaba wari uru laisinduna chenthariba toreigi ireini thawalgi ahing achamba ahing nate mahagna kayana khanna hairami tongan ba miyoi kayana thorang kaya pangthoknaba honabada tanjana rubadagi amaga yisinnakhiduna phattaba mahina aingonda takhiba oiramale ai ngai surjande ahing aduda kari thabak laituna lerak machinda lumduna laikriba nate sunitagi surhaiba adubu surjan thakura sirane thorani nanga mausa ahal masel haina sinakhiba surjan ta sengnamak ahing aduda thawalda lakhi ngaktra nangi jet ngaktuna ko bahatkiba ahingi jam atai nate mahagni kamdawna haiba nangi wahang hautik phawba khangdribrane phare ai lirage matek ama tondon khangidana nangidi sagai gi nachal thokpadai numit adu surjan amadi tondon ani su chenbagi matam lemna khiba hingni surjana jib ama laptakna khamduna thamlaga leirak machinda tondon bu mathanta ngai khiba oiramale mahagna maina yumdagi khanaduna chenthurokpa amadi kobana nangbu phagadabagi honaba adu ningsinglidana surjangi wakhal tondon bu miyoi amana phakhigadawre khanbadagi chensilakduna kobabu handle makokdagi thongai khibani nangdi adum pakhatuna kaithel maikai pangduna chenthuragli chumdabara asumna surjangi thorang aremba takre nahak oirambadagi masu ngakchanakhi mi ama khanghaudana sikhibadagi miku kharagi manungda mahakna thaiduna leirak ama phawraga mangkhirami tondonga thengnakhidre mabani chenbagi thorang kaikre tondon chauduna mayumda hanjinki mabani gi marakta nangna tingkhangni haisira thodok pumnamak asi kairena ukibani mahakna liramba wari adu aina amuk nangonda tamdibani nanga aigadi gari tongduna chatledana nonganbagi angakpa paw ama leiri sundari amasung surjan chenkhre kaithelda wawa laukhibani maduna tondongi thamoi kaihanki paw adu aina sandopadi nateko sunitagi khujil thorangni mahakna nangbuna yumdagi tanthoknaba thorangsu magini haibase khangledana mahagna koba neklaga nangi kagi thongnauda chinthokduna dineski mitrang tawkhibani nangbu motlabi nupi amani haibagi praman utnaba sanakhibani kobana thaiduna leikhi nanga dineska khatnarba matungda nahakpu tanthorakle natungina duna kobana tanarapadagi thodok adu thokhibani koba amadi sunita anigi aronba sarau adu kairena hobadagi loiba fawba yengduna leikhi haibasi nakhoidi khangjakhide nangi wathok sunitagi thorang aigi thorang surjangi thorang mari mafam amada ahing amada nakhoigi yum thodok mathang asi ngakte karamna haigani aigi amadi mai pakhre amadi soikhre sunita hatpagi thorang di soikhre nang soidana ngakani surjan bu tondona matungdadi unaba yakhidre mabani lapthoknakhre surjan chu thawada phana kuina takhidre mahakbu mingchat thenkhiba miyoi kaya bu thiba haukhibani tondonadi mabu thajakide mamai thangadi aina kairen thajinduna tondona sengdokhanki mabani kaina thangda thungnahankiba lambel adu aina yakhibani aina mi kaya bu manghanaba honai mi kaya bu su kananaba honai aina hatke haiduna thirakpa koba thorani nanga surjangana mateng pangduna manghankiban ai pende khutmakna mabu hatke khankibani phare aibu tengbangkhibagi kari laman singuge laman amadi singkhredana maduna koknarasi aroibo oina nangi phanaba matangbi tawkhige ningli atai lairi surjan mihatpani haibase haidokcharunu nahaksu mihatpi tengbangbi amani haibase sakhi ani leiriko magi chithi aibu hanna ngakhali ko bakanano surit ka karigi yengthinariba kadomdagi thawalda aigi imungda haijilaktuna sunitagi kadagi aigi kada changlamlaga chenthokriba mahakbu hakhiba hingi jam surjan thakurni haibasibu karamna thajasige mahakni haiba soidraba su kaya dinga khraba thodoki hinga pumna magasi suritki thorang oirambasu kanana khangba
ꯅꯨꯡ ꯑꯃꯠꯇꯅ ꯎꯆꯦꯛ 3-4 ꯍꯥꯠꯅꯕ ꯍꯣꯠꯅꯈꯤꯕ ꯑꯣꯏꯔꯝꯕ ꯌꯥꯔꯤ꯫ ꯃꯁꯥꯃꯛꯄꯨ ꯂꯣꯠꯅꯕ ꯍꯣꯠꯅꯗꯨꯅ ꯃꯤ ꯀꯌꯥ ꯑꯁꯤꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯅꯨꯡꯉꯥꯏꯅꯕ ꯋꯥꯔꯤ ꯑꯃ ꯂꯤꯔꯒ ꯑꯩꯕꯨ ꯉꯥꯎꯍꯜꯂꯤꯕꯔꯥ? ꯅꯠꯇꯦ, ꯁꯨꯅꯤꯇꯥꯒꯤ ꯁꯨꯔ ꯍꯥꯏꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯅꯥꯅꯣ? ꯀꯣꯕꯒꯤ ꯑꯔꯣꯟꯕ ꯃꯃꯤꯡꯂꯥ? ꯁꯨꯔꯖꯥꯟꯗꯤ ꯑꯣꯏꯕ ꯌꯥꯗꯕꯔꯥ? ꯑꯗꯨꯕꯨ ꯁꯨꯔꯖꯤꯠ ꯑꯁꯤꯃꯛ ꯁꯨꯅꯤꯇꯥꯒꯤ ꯁꯨꯔꯅꯤ꯫ ꯊꯧꯔꯥꯅꯤ, ꯅꯍꯥꯛꯁꯨ ꯁꯨꯔ ꯁꯨꯅꯤꯇꯥ ꯑꯅꯤꯒꯤ ꯋꯥꯔꯤ ꯈꯔꯗꯤ ꯁꯣꯏꯗꯅ ꯇꯥꯔꯝꯂꯒꯅꯤ ꯅꯤꯡꯏ, ꯑꯩ ꯈꯪꯏ꯫ ꯁꯨꯔꯅ ꯃꯍꯧꯁꯥ ꯊꯥꯈꯤꯕ ꯆꯤꯊꯤ ꯅꯍꯥꯛꯅ ꯊꯦꯡꯅꯗꯨꯅ ꯃꯩ ꯊꯥꯗꯣꯛꯈꯤ ꯍꯥꯏꯕꯁꯨ ꯇꯥꯔꯦ꯫ ꯐꯖꯩ ꯅꯪꯒꯤ ꯋꯥꯈꯜ ꯑꯃꯁꯨꯡ ꯄꯨꯛꯆꯦꯜ꯫ ꯅꯍꯥꯛꯅ ꯆꯤꯊꯤ ꯑꯗꯨ ꯗꯤꯅꯦꯁꯇ ꯎꯠꯂꯝꯂꯕꯗꯤ ꯃꯍꯨ ꯄꯨꯔꯕꯤ ꯂꯤꯟ ꯑꯃꯣꯝ ꯑꯗꯨꯁꯨ ꯁꯤꯔꯝꯒꯗꯕꯅꯤꯗꯣ꯫ ꯑꯣꯟꯊꯣꯛꯏꯗ, ꯂꯤꯟꯁꯨ ꯁꯤꯈꯤꯗ꯭ꯔꯦ, ꯅꯪꯒꯤ ꯆꯩꯁꯨꯁꯨ ꯇꯦꯛꯈ꯭ꯔꯦꯗꯣ꯫ ꯍꯧꯖꯤꯛ ꯅꯪꯒꯤ ꯀꯔꯤ ꯄꯥꯝꯕꯩ ꯂꯩꯔꯤ? ꯅꯠꯇꯦ, ꯅꯪꯒꯤ ꯂꯣꯟꯅꯕꯤ ꯁꯨꯅꯤꯇꯥꯒꯤ ꯁꯨꯔ ꯍꯥꯏꯕꯁꯤꯕꯨ ꯀꯅꯥꯅꯣ? ꯁꯨꯔꯆꯥꯟ ꯊꯥꯀꯨꯔ ꯃꯍꯥꯁꯦ ꯑꯗꯨ ꯑꯣꯏꯔꯝꯕꯁꯨ ꯀꯅꯥꯅ ꯈꯪꯕ? ꯃꯍꯥꯛ ꯌꯥꯝꯅ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯅ ꯇꯥꯏ꯫ ꯅꯍꯥꯛ ꯁꯣꯏꯗꯅ ꯈꯔꯗꯤ ꯈꯪꯂꯤꯅꯤꯗ, ꯈꯪꯗ꯭ꯔꯅꯦ? ꯃꯥꯒꯤ ꯆꯤꯊꯤ ꯃꯇꯥꯡ ꯑꯁꯤ ꯌꯧꯔꯛꯄꯗ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯃꯤꯍꯨꯟ ꯇꯤꯡ ꯇꯤꯡ ꯆꯣꯡꯕ ꯍꯧꯔꯛꯏ꯫ ꯆꯤꯡꯅꯕꯒꯤ ꯆꯥꯡꯁꯨ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯏ꯫ ꯂꯥꯡꯇꯛꯅꯕꯁꯨ ꯂꯩꯉꯝꯈꯤꯗꯦ꯫ ꯃꯍꯧꯁꯥꯗꯒꯤ ꯑꯩꯅ ꯆꯤꯡꯅꯔꯛꯄ ꯁꯨꯅꯤꯇꯥꯒꯤ ꯁꯨꯔꯒꯤ ꯁꯨꯅꯤꯇꯥ ꯌꯥꯝꯅ ꯊꯥꯖꯗꯅ ꯌꯥꯝꯅ ꯅꯛꯅ ꯂꯩꯔꯦꯗꯅ ꯍꯥꯏꯗꯨꯅ ꯈꯜꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯀꯗꯣꯝꯗꯒꯤꯅꯣ? ꯀꯝꯗꯧꯅ ꯑꯔꯣꯟꯕ ꯅꯨꯡꯁꯤ ꯏꯆꯦꯜ ꯑꯗꯨ ꯂꯝꯈꯥꯡꯗ ꯏꯊꯩꯈ꯭ꯔꯤꯕ ꯀꯌꯥꯗ ꯉꯛꯈ꯭ꯔꯕ ꯅꯨꯄꯥ ꯅꯨꯄꯤꯅꯣ? ꯑꯔꯣꯟꯕ ꯑꯃꯣꯠꯄ ꯂꯩꯔꯕꯁꯨ ꯂꯝ ꯌꯧꯔꯕ ꯊꯃꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯅꯤ ꯍꯥꯏꯁꯤꯔꯥ? ꯀꯌꯥꯗ ꯉꯛꯈ꯭ꯔꯕ ꯑꯣꯟꯊꯥꯡ ꯑꯣꯟꯁꯤꯟꯁꯨ ꯀꯌꯥꯗ ꯍꯩꯈ꯭ꯔꯕ ꯅꯨꯄꯥꯅꯣ? ꯃꯍꯥꯛꯅ ꯑꯃꯨꯛ ꯁꯨꯔꯆꯥꯟ ꯀꯣꯠꯁꯤꯟꯗꯨꯅ ꯆꯤꯡꯅꯍꯜꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯁꯨꯅꯤꯇꯥꯒꯤ ꯁꯨꯔꯆꯥꯟ ꯀꯩꯗꯧꯉꯩꯗꯁꯨ ꯑꯣꯏꯔꯣꯏꯗꯕ ꯋꯥꯅꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯊꯥꯛ ꯇꯧꯕꯁꯤ ꯃꯥꯒꯤ ꯍꯩꯅꯕꯤꯅꯤ, ꯍꯦꯛꯇ ꯊꯥꯖꯍꯟꯕꯁꯨ ꯉꯝꯃꯤ꯫ ꯃꯁꯤ ꯃꯥꯒꯤ ꯂꯝ ꯌꯧꯔꯕ ꯃꯒꯨꯟ ꯑꯃꯔ? ꯆꯤꯡꯅꯍꯟꯕꯁꯨ ꯑꯣꯟꯊꯣꯛꯅ ꯍꯩꯅ ꯑꯃꯗꯤ ꯈꯨꯠꯂꯣꯏꯅ ꯁꯤꯖꯤꯟꯅꯕ ꯉꯝꯕ ꯑꯁꯤꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡ, ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯂꯥꯡꯇꯛꯅꯕꯁꯨ ꯉꯝꯃꯤ꯫ ꯅꯪꯒ ꯑꯩꯒ ꯏꯅꯦꯁꯤꯒ ꯌꯨꯝꯗ ꯂꯩꯃꯤꯟꯅꯔꯤꯉꯩꯗ ꯅꯪꯅ ꯃꯇꯝ ꯈꯨꯗꯤꯡꯒ ꯆꯤꯡꯅꯗꯨꯅ ꯍꯪꯈꯤꯕ ꯑꯩꯒꯤꯁꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯃꯁꯛ ꯇꯥꯛꯂꯣꯔꯥ? ꯀꯔꯤꯒꯨꯝꯕ ꯃꯤꯁꯛ ꯑꯗꯨ ꯑꯩꯍꯥꯛꯅ ꯅꯍꯥꯛꯅꯤ ꯍꯥꯏꯔꯕꯗꯤ ꯅꯪꯒꯤ ꯅꯃꯤꯡꯁꯨ ꯁꯨꯟꯗꯔꯤ ꯑꯗꯨꯅ ꯁꯝꯖꯤꯟꯕꯗ ꯁꯨ ꯀꯧꯕꯗꯤ ꯌꯥꯗꯕꯔꯥ? ꯌꯥꯔꯤꯅꯤꯗ, ꯅꯪꯁꯨ ꯑꯩꯒꯤꯁꯨꯅꯤ ꯍꯥꯏꯗꯨꯅ ꯃꯁꯛ ꯇꯥꯛꯄ ꯌꯥꯗ꯭ꯔꯅꯦ? ꯅꯪꯅ ꯂꯩꯁꯥꯔꯤꯉꯩꯗ ꯅꯪꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯈꯪꯈꯤꯗ꯭ꯔꯕꯁꯨ ꯑꯩꯅ ꯅꯪꯕꯨ ꯂꯣꯟꯅ ꯊꯨꯞꯅ ꯅꯨꯡꯁꯤꯔꯝꯃꯤ ꯍꯥꯏꯕꯁꯤ ꯅꯍꯥꯛ ꯊꯥꯖꯕ꯭ꯔꯥ? ꯑꯩꯅ ꯅꯪꯕꯨ ꯃꯍꯧꯁꯥꯗꯒꯤ ꯅꯨꯡꯁꯤꯔꯛꯏ꯫ ꯑꯣꯏꯗꯕ ꯑꯔꯥꯟꯕ ꯀꯌꯥꯁꯨ ꯅꯪꯉꯣꯟꯗ ꯉꯥꯡꯂꯝꯃꯤ꯫ ꯑꯩꯒꯤ ꯑꯅꯤꯡꯕ ꯋꯥꯁꯛ ꯀꯌꯥ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯃꯤꯇ꯭ꯔꯪ ꯀꯌꯥꯁꯨ ꯇꯧꯔꯝꯂꯦ꯫ ꯃꯗꯨꯒꯤꯗꯃꯛ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯅꯪꯅ ꯂꯩꯁꯥꯔꯤꯉꯩꯗ ꯗꯤꯅꯦꯁ ꯅꯕꯥꯅꯤꯒꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯃꯤ ꯑꯇꯩꯅ ꯈꯪꯗ꯭ꯔꯕꯁꯨ ꯑꯩꯗꯤ ꯈꯪꯈꯤ꯫ ꯕ꯭ꯔꯤꯟꯗꯥꯗꯦꯕꯤ ꯃꯈꯣꯡꯗ ꯅꯪꯕꯨ ꯂꯛꯅꯔꯝꯕꯗꯣ ꯇꯁꯦꯡꯅꯃꯛ ꯑꯩꯅꯤ, ꯏꯕꯣꯕꯤ ꯅꯠꯇꯦ꯫ ꯗꯤꯅꯦꯁꯀꯤ ꯐꯣꯡꯉꯝꯗꯕ ꯃꯇꯧ ꯎꯕꯗꯒꯤ ꯑꯩꯅ ꯅꯣꯡꯃ ꯃꯉꯣꯟꯗ ꯐꯥꯒꯤ ꯇꯧꯈꯤ꯫ ꯗꯤꯅꯦꯁ, ꯑꯩꯍꯥꯛ ꯍꯥꯏꯕꯤꯒꯦꯅꯦ, ꯑꯩꯅꯤ ꯍꯥꯏꯕꯗꯤ ꯈꯪꯍꯟꯒꯅꯨ꯫ ꯑꯩꯅ ꯌꯥꯠꯄꯤꯔꯝꯕ ꯂꯝꯕꯤꯅ ꯅꯕꯥꯅꯤ ꯅꯨꯡꯁꯤꯅꯈꯤꯕꯅꯤ, ꯅꯠꯇ꯭ꯔꯅꯦ? ꯑꯩꯗꯤ ꯅꯪꯕꯨ ꯆꯨꯝꯅ ꯅꯨꯡꯁꯤꯈꯤꯕꯅꯤ, ꯑꯈꯣꯏꯕ ꯃꯤꯠꯌꯦꯡ ꯌꯥꯎꯈꯤꯗꯦ꯫ ꯅꯈꯣꯏꯒꯤ ꯇꯥꯃꯣꯆꯥ ꯇꯤꯟꯅꯔꯤꯉꯩꯗ ꯑꯩꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯈꯣꯏ ꯀꯣꯂꯨꯞꯇ ꯂꯥꯛꯑꯝꯃꯤꯗꯅ꯫ ꯅꯪꯕꯨ ꯑꯁꯥ ꯇꯧꯕꯒꯤ ꯅꯠꯇꯦꯀꯣ, ꯅꯨꯡꯁꯤꯕ ꯃꯔꯨꯞꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯎꯅꯈ꯭ꯔꯤꯗꯦꯗꯣ꯫ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏ ꯇꯥꯃꯣꯆꯥ ꯊꯦꯡꯅꯔꯕꯗꯤ ꯑꯩꯅ ꯅꯤꯡꯁꯤꯡꯂꯛꯏ ꯍꯥꯏꯗꯨꯅ ꯈꯔ ꯇꯝꯕꯤꯌꯨ꯫ ꯅꯪꯒ ꯑꯩꯒ ꯆꯍꯤ ꯀꯌꯥꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯔꯒꯅꯤ ꯍꯥꯏꯕꯁꯤ ꯈꯟꯈꯤꯗꯕꯅꯤ꯫ ꯅꯪꯒ ꯑꯩꯒ ꯏꯅꯦꯁꯤꯒ ꯌꯨꯝꯗ ꯁꯨꯝ ꯂꯩꯃꯤꯟꯅꯔꯛꯄꯗꯒꯤ ꯅꯍꯥꯛꯁꯨ ꯑꯁꯨꯝ ꯅꯨꯡꯁꯤꯔꯛꯈꯤ꯫ ꯊꯃꯣꯏ ꯁꯣꯟꯊꯔꯛꯇꯨꯅ ꯂꯃꯟ ꯈꯨꯝꯕ ꯉꯝꯗꯕ ꯌꯥꯕꯒꯤ ꯃꯇꯥꯡ ꯂꯥꯛꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯪꯒ ꯀꯥꯏꯅꯕ ꯇꯥꯈꯤ꯫ ꯐꯣꯡꯗꯣꯛꯈꯤꯗ꯭ꯔꯕ ꯅꯨꯡꯁꯤꯕꯒꯤ ꯃꯩꯆꯥꯛ ꯑꯃꯁꯨ ꯐꯪꯂꯤ ꯍꯥꯏꯕꯁꯤ ꯅꯍꯥꯛ ꯊꯥꯖꯕ꯭ꯔꯥ? ꯐꯥꯒꯤ ꯇꯧꯕꯅꯤꯗ꯫ ꯑꯩꯒꯤ ꯁꯨꯒꯤ ꯋꯥꯔꯤ ꯋꯥꯈꯜꯅ ꯁꯥꯒꯠꯈꯤꯕ ꯅꯠꯇꯦ, ꯇꯁꯦꯡꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ꯫ ꯅꯍꯥꯛ ꯅꯠꯇꯦꯗ, ꯑꯩꯒꯤ ꯁꯨ꯫ ꯐꯔꯦ, ꯃꯁꯛ ꯇꯥꯛꯂꯒꯦ꯫ ꯁꯤꯡꯖꯃꯩ ꯂꯩꯁꯥꯡꯊꯦꯝ ꯂꯩꯀꯥꯏꯒꯤ ꯇꯣꯔꯕꯥꯟꯗ ꯂꯩꯔꯝꯕꯤꯗꯣ ꯈꯪꯗ꯭ꯔꯅꯦ? ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯃꯥꯕꯨ ꯂꯨꯍꯣꯡꯕ ꯊꯤꯟꯗꯣꯛꯈꯤꯕ ꯎꯍꯧꯕꯅꯤ꯫ ꯂꯣꯟꯅ ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯨꯡꯒꯤ ꯅꯥꯏꯇꯣꯝ ꯁꯥꯠꯄꯤꯅꯤ꯫ ꯃꯄꯥꯒꯤ ꯃꯃꯤꯡ ꯅꯕꯀꯨꯃꯥꯔ, ꯃꯃꯥꯒꯤ ꯃꯃꯤꯡꯅ ꯃꯥꯂꯤꯀꯥ꯫ ꯅꯤꯡꯁꯤꯡꯉꯨ ꯊꯧꯔꯥꯅꯤ, ꯅꯪꯁꯨ ꯅꯤꯡꯁꯤꯡꯉꯨ꯫ ꯈꯪꯂꯔꯤꯅꯤꯗ, ꯅꯪꯒꯤ ꯂꯣꯟꯅꯕꯤ ꯁꯨꯅꯤꯇꯥ꯫ ꯈꯪꯍꯧꯗꯅ ꯏꯊꯣꯛꯈ꯭ꯔꯦ, ꯊꯤꯡꯕ ꯉꯝꯍꯧꯗ꯭ꯔꯦ꯫ ꯀꯂꯝꯒꯤ ꯃꯆꯤꯟ, ꯀꯂꯝꯒꯤ ꯃꯔꯥꯜꯂ, ꯊꯃꯣꯏꯒꯤ ꯃꯔꯥꯜꯂ? ꯍꯧꯖꯤꯛ ꯑꯃꯨꯛ ꯂꯣꯠꯂꯨꯕꯒꯤ ꯀꯔꯤ ꯀꯥꯟꯅꯔꯤ? ꯅꯤꯡꯁꯤꯡ ꯄꯤ ꯇꯥꯔꯛꯏ꯫ ꯅꯪꯒꯤ ꯂꯣꯟꯅꯕꯤ ꯁꯨꯅꯤꯇꯥ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯁꯨꯔꯖꯤꯠꯀꯤ ꯁꯨꯅꯤꯇꯥ ꯑꯣꯏꯔꯝꯃꯤ꯫ ꯉꯁꯤꯗꯤ ꯃꯍꯥꯛ ꯗꯤꯅꯦꯁꯀꯤ ꯅꯨꯄꯤ ꯑꯇꯣꯟꯕꯤ ꯁꯨꯅꯤꯇꯥ ꯑꯣꯏꯈ꯭ꯔꯦ꯫ ꯑꯩꯒꯤ ꯃꯥꯡꯈ꯭ꯔꯕ ꯏꯆꯥꯒꯤ ꯃꯃꯥ, ꯅꯪꯒꯤ ꯅꯅꯥꯎꯅꯨꯄꯤ ꯁꯨꯅꯤꯇꯥꯅꯤꯅꯦ꯫ ꯃꯍꯥꯛ ꯂꯤꯟ ꯑꯃꯣꯝꯅꯤ꯫ ꯃꯍꯥꯛꯄꯨ ꯍꯥꯠꯇꯨꯅ ꯃꯥꯡꯍꯟꯈꯤꯕꯗ ꯀꯔꯤꯁꯨ ꯂꯥꯟꯕ ꯂꯩꯔꯣꯏ ꯈꯜꯂꯤ꯫
ꯆꯤꯊꯤꯒꯤ ꯑꯉꯛꯄ ꯄꯔꯤꯡ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯁꯣꯔ ꯆꯥꯅꯤꯡ ꯇꯥꯅ ꯍꯣꯟꯗꯣꯛꯇꯨꯅ ꯇꯔꯪꯗ ꯇꯥꯎꯔꯝꯃꯤ꯫ ꯅꯤꯡꯁꯤꯡꯂꯛꯏ ꯑꯗꯨꯉꯩꯒꯤ ꯃꯅꯤ ꯕꯦꯒ ꯁꯨꯅꯤꯇꯥꯒꯤ ꯐꯣꯇꯣ ꯌꯥꯎꯕ ꯑꯗꯨ ꯑꯃ ꯃꯍꯥꯛꯅ ꯁꯨꯔꯖꯤꯠ ꯈꯨꯟꯗꯨꯅ ꯄꯨꯔꯛꯏ ꯍꯥꯏꯗꯨꯅ ꯌꯦꯡꯍꯟꯈꯤ꯫ ꯈꯨꯜꯂꯛꯄ ꯅꯠꯇꯦ, ꯁꯨꯔꯖꯤꯠ ꯃꯁꯥꯒꯤ ꯃꯅꯤ ꯕꯦꯒꯅꯤ꯫ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯃꯤꯇꯪ ꯇꯧꯔꯝꯕꯅꯤ꯫ ꯃꯍꯥꯛꯅ ꯅꯨꯡꯁꯤꯖꯕꯤ ꯁꯨꯅꯤꯇꯥꯒꯤ ꯐꯣꯇꯣ ꯑꯗꯨ ꯌꯦꯡꯖꯔꯒ ꯃꯩꯆꯥꯛ ꯈꯥꯡꯈꯤꯕ ꯇꯥꯏ꯫ ꯑꯃꯕꯨ ꯑꯣꯏꯔꯕꯁꯨ ꯊꯧꯕꯥꯜ ꯑꯍꯤꯡꯒꯤ ꯋꯥꯊꯣꯛ, ꯁꯨꯔꯖꯤꯠꯅ ꯀꯝꯗꯧꯅ ꯀꯩꯔꯦꯟꯗ ꯀꯩꯗꯧꯕ ꯂꯥꯛꯈ꯭ꯔꯤꯕ, ꯁꯨꯅꯤꯇꯥꯅ ꯃꯥꯕꯨ ꯇꯁꯦꯡꯅꯃꯛ ꯀꯧꯈ꯭ꯔꯤꯕ꯭ꯔꯥ ꯈꯪꯗꯦ꯫ ꯃꯈꯥꯗꯤ ꯀꯔꯤꯕꯨ ꯏꯔꯤꯕ? ꯑꯩꯅ ꯅꯨꯡꯁꯤꯖꯕꯤ ꯁꯨꯅꯤꯇꯥꯕꯨ ꯍꯥꯠꯀꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤꯕꯒꯤ ꯋꯥꯔꯤ ꯑꯃ ꯂꯩꯔꯤ꯫ ꯃꯍꯥꯛꯄꯨ ꯑꯁꯨꯝ ꯇꯨꯀꯠꯆꯔꯛꯄ ꯄꯣꯛꯈꯤ꯫ ꯊꯧꯕꯥꯜ ꯑꯍꯤꯡꯒꯤ ꯋꯥꯊꯣꯛ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯌꯥꯆꯪꯕ ꯃꯇꯝꯗ ꯑꯩꯍꯥꯛ ꯍꯥꯟꯅ ꯊꯧꯕꯥꯜꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯩꯕꯨ ꯁꯨꯅꯤꯇꯥꯅ ꯎꯅꯁꯤ ꯍꯥꯏꯗꯨꯅ ꯑꯔꯣꯟꯕ ꯄꯥꯎ ꯑꯃ ꯊꯥꯔꯛꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯀꯩꯔꯦꯟꯒ ꯂꯣꯏꯅꯗꯨꯅ ꯂꯥꯛꯄ ꯇꯥꯈꯤ꯫ ꯀꯣꯟꯊꯣꯡ ꯃꯌꯥꯗ ꯁꯨꯅꯤꯇꯥꯅ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯒꯤ ꯆꯤꯊꯤ ꯀꯌꯥꯒꯤ ꯄꯥꯎꯈꯨꯝ, ꯆꯍꯤ ꯀꯌꯥ ꯆꯨꯞꯅ ꯄꯤꯈꯤꯗ꯭ꯔꯕꯤ ꯁꯨꯅꯤꯇꯥꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯕꯨ ꯀꯔꯤꯒꯤ ꯀꯧꯔꯤꯕ, ꯆꯤꯡꯅꯕ ꯀꯌా ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯎꯅꯅꯤꯡꯕꯒꯤ ꯂꯥꯡꯇꯛꯅꯕꯗꯤ ꯂꯩꯔꯝꯃꯤ꯫ ꯁꯦꯡꯗꯣꯛꯅꯈꯤ ꯊꯃꯣꯏꯒꯤ ꯋꯥ ꯀꯌꯥ꯫ ꯁꯨꯔ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯆꯤꯊꯤ ꯊꯥꯔꯛꯏꯕ ꯀꯔꯤꯒꯤꯅꯣ? ꯑꯩ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯂꯣꯏ꯫ ꯑꯩꯁꯦ ꯍꯧꯖꯤꯛꯇꯤ ꯂꯨꯍꯣꯡꯂꯕꯤ ꯅꯨꯄꯤꯅꯤ꯫ ꯅꯪ ꯑꯩꯕꯨ ꯑꯁꯥ ꯇꯧꯔꯤꯕ꯭ꯔꯥ? ꯅꯪꯒ ꯑꯩꯒ ꯊꯥꯛ ꯃꯥꯟꯅꯗꯦ ꯍꯥꯏꯕꯁꯦ ꯅꯪ ꯅꯁꯥꯅ ꯈꯪꯖꯒꯗꯕꯅꯤ꯫ ꯁꯨꯅꯤ, ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯅ ꯃꯍꯧꯁꯥꯒꯨꯝ ꯀꯧꯔꯒ ꯍꯥꯏꯈꯤ, ꯑꯩ ꯅꯪꯒꯤ ꯑꯄꯟꯕ ꯄꯤꯕ ꯂꯥꯛꯄ ꯅꯠꯇꯦ꯫ ꯑꯩ ꯂꯥꯞꯅ ꯆꯠꯂꯒꯅꯤ꯫ ꯍꯥꯏꯌꯨ, ꯑꯩꯒꯤ ꯏꯆꯥ ꯀꯗꯥꯏꯗ ꯍꯨꯟꯗꯣꯛꯈ꯭ꯔꯦ? ꯍꯤꯡꯂꯤꯕ꯭ꯔꯥ ꯁꯤꯈ꯭ꯔꯤꯕ꯭ꯔꯥ? ꯑꯩ ꯈꯪꯗꯦ꯫ ꯀꯅꯥꯒꯤ ꯃꯆꯥꯅꯣ? ꯁꯨꯅꯤꯇꯥꯅ ꯁꯥꯎꯔꯛ ꯅꯪꯂꯛꯈꯤ꯫ ꯅꯪꯅ ꯄꯣꯛꯈꯤꯕꯗꯣ ꯑꯩꯒꯤ ꯏꯆꯥꯗꯣ ꯑꯩ ꯀꯩꯗꯧꯉꯩꯗꯁꯨ ꯃꯃꯥ ꯑꯣꯏꯈꯤꯗꯦ꯫ ꯑꯩꯕꯨ ꯃꯥꯡꯊꯣꯛꯅꯕ ꯁꯤꯟꯒꯅꯨ, ꯅꯍꯥꯛ ꯃꯤꯅꯝꯒꯅꯨ ꯁꯨꯅꯤ꯫ ꯅꯪꯅ ꯍꯥꯏꯈꯤꯕꯗꯥꯏ ꯅꯍꯥꯛ ꯃꯤꯔꯣꯜꯂꯦ ꯍꯥꯏꯅ꯫ ꯑꯩꯅ ꯅꯉꯣꯟꯗ ꯆꯦꯟꯅꯕ ꯌꯥꯅꯕ ꯐꯥꯒꯤ ꯇꯧꯈꯤꯕꯅꯤ꯫ ꯀꯔꯤ ꯑꯗꯨꯛ ꯂꯨꯕ ꯋꯥꯐꯝꯅ ꯐꯥꯒꯤ ꯇꯧꯕ? ꯅꯆꯤꯟ ꯊꯤꯅꯨ꯫ ꯑꯩꯅ ꯈꯣꯜ ꯈꯔ ꯀꯜꯂꯞꯅ ꯍꯪꯈꯤ꯫ ꯁꯦꯡꯅ ꯍꯥꯏꯌꯨ, ꯅꯪꯅ ꯀꯜꯀꯇꯥꯗ ꯑꯉꯥꯡ ꯑꯃ ꯄꯣꯛꯈꯤ ꯍꯥꯏꯕꯁꯦ ꯑꯩ ꯇꯥꯔꯕꯅꯤ꯫ ꯄꯥꯕꯨꯡꯗ ꯍꯪꯂꯨꯆꯣꯔꯥ? ꯑꯩꯗꯤ ꯀꯔꯤꯁꯨ ꯈꯪꯍꯧꯗ꯭ꯔꯦ꯫ ꯑꯣ, ꯄꯥꯕꯨꯡꯁꯨ ꯌꯥꯎꯅ ꯑꯉꯥꯡ ꯍꯥꯠꯂꯕ꯭ꯔꯥ? ꯍꯦꯛ ꯄꯣꯛꯄꯒ ꯄꯥꯕꯨꯡꯅ ꯀꯁꯥꯔꯗꯒꯤ ꯃꯩꯇꯩ ꯑꯃꯗ ꯄꯤꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯅꯤ꯫ ꯑꯉꯛꯄꯅꯤ ꯍꯦ ꯅꯨꯄꯤ, ꯅꯍꯥꯛꯇꯤ ꯅꯆꯥꯕꯨ ꯅꯨꯡꯁꯤꯈꯤꯗꯕ꯭ꯔꯥ? ꯃꯃꯤꯡ ꯃꯊꯥꯗꯤ ꯈꯪꯕ꯭ꯔꯥ? ꯄꯥꯕꯨꯡꯗ ꯍꯪꯉꯨꯆꯣ ꯍꯥꯏꯔꯦꯗꯅ, ꯀꯁꯥꯔꯒꯤ ꯂꯥꯏꯁ꯭ꯔꯝ ꯈꯨꯟꯗ ꯂꯩꯕ ꯃꯤꯅꯤ ꯍꯥꯏ꯫ ꯃꯃꯤꯡꯗꯤ ꯈꯪꯗꯦ, ꯍꯪꯅꯤꯡꯕꯁꯨ ꯄꯣꯛꯈꯤꯗꯦ꯫ ꯑꯩꯍꯥꯛ ꯏꯆꯥ ꯂꯩꯕ ꯄꯥꯝꯖꯗꯦ꯫ ꯑꯣ, ꯅꯪꯇꯅꯤ ꯑꯊꯣꯏꯕꯤ ꯃꯃꯥ? ꯆꯠꯈ꯭ꯔꯣ, ꯆꯠꯂꯣ, ꯃꯇꯨꯡ ꯂꯥꯛꯀꯅꯨ꯫ ꯑꯩꯍꯥꯛ ꯃꯄꯨ ꯄꯥꯟꯈ꯭ꯔꯕꯅꯤ꯫ ꯀꯅꯥꯒꯨꯝꯕꯅ ꯎꯈ꯭ꯔꯒ ꯐꯖꯕ ꯅꯠꯇꯦ꯫ ꯁꯨꯅꯤꯇꯥꯅ ꯃꯆꯤꯟ ꯄꯩꯊꯣꯛꯈꯤ꯫ ꯃꯆꯥ ꯄꯣꯛꯈ꯭ꯔꯕꯤ, ꯑꯩꯒꯤ ꯔꯦꯖꯤꯁꯇꯔ ꯃꯦꯔꯦꯖ ꯇꯧꯈ꯭ꯔꯕꯤ ꯃꯧ ꯑꯃꯅ ꯂꯩꯁꯥꯕꯤ ꯁꯥꯔꯒ ꯂꯨꯍꯣꯡꯈꯤꯕ ꯑꯗꯨꯗꯤ ꯏꯀꯥꯏꯈꯤꯗ꯭ꯔꯥ? ꯃꯁꯤꯗꯤ ꯃꯇꯝꯒꯤ ꯆꯠꯅꯕꯤꯅꯤ꯫ ꯅꯪꯒ ꯑꯩꯒ ꯆꯦꯗ ꯁꯍꯤ ꯇꯧꯅꯈꯤꯕ ꯑꯗꯨꯗꯤ ꯂꯨꯍꯣꯡꯕ ꯅꯠꯇꯦ꯫ ꯆꯦ ꯑꯗꯨ ꯍꯧꯖꯤꯛꯄꯨ ꯂꯩꯔꯤꯕ꯭ꯔꯥ? ꯇꯧꯅꯨ ꯁꯨꯅꯤ, ꯂꯨꯍꯣꯡꯕꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯀꯣꯄꯤ ꯂꯩꯔꯤ꯫ ꯍꯧꯖꯤꯛꯁꯨ ꯅꯉꯣꯟꯗꯒꯤ ꯑꯩꯒꯤ ꯆꯥꯎꯔꯕ ꯍꯛ ꯂꯩꯔꯤꯕꯅꯤ꯫ ꯅꯪꯕꯨ ꯐꯥꯗꯨꯅ ꯄꯨꯕꯗ ꯀꯅꯥꯅ ꯊꯤꯡꯕ ꯉꯝꯒꯅꯤ? ꯉꯝꯃꯦꯗ, ꯐꯥꯕꯤꯔꯣꯅꯦ ꯁꯦ꯫ ꯀꯣꯄꯤ ꯑꯗꯨ ꯄꯨꯊꯣꯛꯂꯒ ꯑꯩꯕꯨ ꯃꯥꯡꯍꯟꯒꯦ ꯈꯜꯂꯤꯕꯔꯥ? ꯑꯗꯨꯃꯛꯇꯤ ꯑꯩ ꯀꯔꯤꯁꯨ ꯈꯟꯗ꯭ꯔꯦ꯫ ꯑꯩꯅ ꯃꯃꯥꯡꯉꯩꯗ ꯁꯨꯅꯤꯇꯥ ꯑꯗꯨꯗꯤ ꯉꯁꯤꯁꯨ ꯅꯨꯡꯁꯤꯔꯤ꯫ ꯉꯁꯤꯒꯤ ꯂꯝꯆꯠ ꯀꯥꯝꯂꯕꯤ ꯁꯨꯅꯤꯇꯥꯕꯨꯗꯤ ꯍꯨꯃꯛꯅꯤ ꯈꯜꯂꯕꯅꯤ꯫ ꯁꯨꯔꯒꯤ ꯁꯨꯅꯤꯇꯥꯅ ꯄꯣꯛꯈꯤꯕ ꯏꯆꯥ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕꯇꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕ꯫ ꯆꯠꯈ꯭ꯔꯣ, ꯆꯠꯂꯣ ꯍꯥꯏꯔꯦꯗꯅ, ꯀꯁꯥꯔꯗ ꯊꯤꯖꯔꯨꯔꯣ꯫ ꯐꯪꯕ ꯌꯥꯏ꯫ ꯐꯩ, ꯆꯠꯂꯦ꯫ ꯑꯩꯕꯨꯗꯤ ꯃꯇꯤꯛ ꯆꯥꯗꯕꯅꯤ꯫ ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯣ, ꯃꯇꯨꯡ ꯑꯃꯨꯛ ꯂꯥꯛꯂꯔꯣꯏ꯫ ꯂꯩꯍꯧꯔꯣꯀꯣ, ꯕꯤꯗꯥꯏ꯫ ꯄꯨꯛꯅꯤꯡꯗ ꯃꯩ ꯍꯧꯅ ꯁꯥꯎꯅꯤꯡꯂꯝꯃꯤ, ꯑꯗꯨꯕꯨ ꯏꯪꯊꯕ ꯇꯥꯈꯤ꯫ ꯐꯖꯕ ꯋꯥꯍꯩꯅ ꯃꯥꯕꯨ ꯏꯀꯥꯏꯕ ꯄꯤꯔꯝꯃꯤ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯁꯨꯔ, ꯑꯩ ꯂꯥꯟꯈ꯭ꯔꯦ꯫ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ꯫ ꯁꯨꯅꯤꯇꯥꯅ ꯃꯃꯤꯠꯇ ꯏꯔꯥ ꯆꯦꯟꯗꯨꯅ ꯀꯣꯟꯊꯣꯡ ꯃꯌꯥꯗ ꯂꯦꯞꯍꯧꯏ꯫ ꯑꯩꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯕꯒꯨꯝ ꯇꯧꯈꯤ ꯃꯥꯜꯂꯦ꯫ ꯀꯩꯔꯦꯟꯒ ꯑꯩꯒ ꯄꯟꯊꯔꯝꯗꯅ ꯊꯣꯔꯛꯈꯤ꯫ ꯌꯥꯆꯪꯕꯒꯤ ꯑꯃꯝꯕ ꯃꯔꯛꯇ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃꯁꯨ ꯊꯣꯛꯂꯝꯃꯤ꯫ ꯃꯇꯝ ꯀꯨꯏꯅ ꯊꯤꯐꯝ ꯈꯪꯗ꯭ꯔꯕ ꯅꯨꯄꯥ ꯑꯃ ꯏꯝꯐꯥꯜꯗꯒꯤ ꯂꯣꯠꯈꯤꯕ ꯀꯣꯟꯁꯝ ꯀꯣꯕ ꯅꯣꯝꯍꯧꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯑꯩ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ꯫ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯈꯤ꯫ ꯑꯩꯅ ꯀꯩꯔꯦꯟꯕꯨ ꯈꯥꯝꯂꯒ ꯑꯅꯛꯄꯗ ꯂꯩꯕ ꯀꯣꯟꯊꯣꯡ ꯑꯃꯗ ꯁꯠ ꯂꯩꯁꯤꯟꯗꯨꯅ ꯃꯇꯧ ꯌꯦꯡꯕ ꯇꯥꯈꯤ꯫ ꯑꯩꯅ ꯃꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯕꯅꯆꯤꯡꯕ ꯁꯝꯄꯠꯄ ꯂꯤꯗꯨꯅ ꯀꯩꯔꯦꯟꯗ ꯃꯁꯛ ꯇꯥꯛꯈꯤ꯫ ꯃꯍꯥꯛꯄꯨꯗꯤ ꯈꯪꯍꯟꯗꯅ ꯍꯥꯏꯐꯦꯠ ꯂꯥꯞꯇꯛꯅ ꯏꯟꯅꯗꯨꯅ ꯑꯃꯨꯛ ꯆꯪꯂꯛꯄ ꯇꯥꯈꯤ꯫ ꯃꯪꯂꯥ ꯇꯥꯏꯕꯪꯂꯥ ꯈꯪꯈꯤꯗꯦ꯫ ꯉꯛꯄꯗ ꯍꯥꯏꯐꯝ ꯈꯪꯈꯤꯗꯦ꯫ ꯀꯗꯣꯝꯗꯒꯤ ꯍꯟꯖꯤꯜꯂꯛꯇꯨꯅ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ? ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯁꯨꯅꯤꯇꯥ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯆꯤꯕꯣꯟ ꯃꯤꯔꯛ ꯇꯥꯂꯛ ꯌꯦꯡꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈꯤ꯫ ꯀꯩꯔꯦꯟꯒ ꯏꯕꯥꯅꯤ ꯍꯩꯁꯤꯡꯅ ꯃꯈꯣꯏꯕꯨꯗꯤ ꯎꯍꯟꯗꯅ ꯁꯝꯕꯜ ꯃꯔꯨꯝꯗ ꯂꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯣꯕ, ꯁꯨꯅꯤꯇꯥꯅ ꯃꯥꯕꯨ ꯀꯧꯔꯒ ꯅꯥꯁꯣ ꯇꯞꯅ ꯍꯥꯏꯈꯤ, ꯑꯩꯅ ꯅꯪꯕꯨ ꯀꯧꯔꯤꯕꯁꯦ ꯈꯪꯂꯕ꯭ꯔꯥ? ꯅꯍꯥꯜ ꯍꯥꯏꯈꯤꯕꯗꯨ ꯉꯁꯤꯗꯤ ꯄꯥꯡꯊꯣꯛꯂꯁꯤꯗꯅ꯫ ꯅꯪꯒꯤ ꯂꯣꯟꯅꯕꯤ ꯅꯆꯦ ꯊꯧꯔꯥꯅꯤꯕꯨ ꯑꯍꯤꯡꯗ ꯏꯖꯠ ꯃꯥꯡꯍꯜꯂꯨ ꯍꯥꯏꯕꯗꯨꯔꯥ? ꯃꯤ ꯇꯥꯈꯤꯅꯤ, ꯇꯨꯃꯤꯟꯅ ꯉꯥꯡꯉꯨ꯫ ꯃꯥꯕꯨ ꯕꯗꯅꯥꯝ ꯇꯧꯔꯒ
ꯌꯥꯔꯛꯇꯕ ꯌꯥꯗ꯭ꯔꯦ, ꯌꯥꯔꯕꯗꯤ ꯐꯥꯔꯒ ꯄꯨꯈ꯭ꯔꯣ꯫ ꯁꯨꯅꯤꯇꯥ ꯀꯣꯕꯅ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯍꯪꯉꯛꯈꯤ, ꯅꯪꯒꯤ ꯋꯥꯁꯤꯗꯤ ꯂꯨꯈ꯭ꯔꯦꯗ, ꯑꯗꯨꯝ ꯂꯩꯃꯤꯟꯅꯕꯗ ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯔꯕꯒꯦ? ꯅꯪꯉꯣꯟꯗ ꯀꯩꯁꯨ ꯂꯩꯕ ꯋꯥꯐꯝ ꯅꯠꯇꯦꯗ꯫ ꯁꯨꯅꯤꯇꯥꯅ ꯃꯈꯥ ꯁꯝꯊꯩ, ꯂꯨꯄꯥ ꯀꯌꯥ ꯄꯤꯌꯨꯒꯦ? ꯂꯥꯟꯖꯗꯕꯤ ꯑꯃꯗ ꯅꯠꯇꯕ ꯂꯤꯆꯠꯇꯤ ꯆꯠꯅꯤꯡꯗ꯭ꯔꯦ, ꯀꯣꯕꯅ ꯍꯩꯅꯤꯡꯗꯅ ꯍꯥꯏꯔꯛꯏ꯫ ꯎꯀꯤꯜ ꯁꯥꯍꯦꯕ ꯍꯟꯖꯤꯜꯂꯛꯄꯗ ꯎꯍꯟꯅꯕ ꯃꯤꯇ꯭ꯔꯪ ꯑꯃꯗꯤ ꯇꯧꯕꯤꯒꯦ꯫ ꯈꯪꯗꯦ ꯅꯪꯅ ꯊꯣꯛꯄ ꯇꯧꯔꯣ, ꯁꯦ ꯂꯨꯄꯥ 3,000ꯁꯤ ꯂꯧꯁꯤꯜꯂꯨ꯫ ꯀꯣꯕꯅ ꯂꯨꯄꯥ ꯆꯕꯨꯟ ꯂꯧꯁꯤꯟꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ, ꯍꯣꯏ ꯐꯔꯦ, ꯅꯪꯒꯤ ꯀꯥꯗ ꯍꯥꯟꯅ ꯂꯥꯛꯀꯦ꯫ ꯑꯩꯍꯥꯛ ꯇꯁꯦꯡꯅ ꯊꯧꯔꯥꯅꯤꯕꯨꯗꯤ ꯄꯥꯡꯊꯣꯛꯅꯤꯡꯗꯦ, ꯅꯪꯁꯨ ꯑꯋꯣꯛꯄ ꯅꯨꯄꯤꯗꯤ ꯅꯠꯇꯦ, ꯅꯪꯕꯨ ꯊꯧꯖꯥꯜꯗꯨꯝ ꯈꯔ ꯐꯪꯍꯜꯂꯨꯗꯅ꯫ ꯁꯨꯅꯤꯇꯥꯒꯤ ꯐꯤꯕꯝ ꯂꯨꯔꯝꯃꯤ, ꯃꯁꯥꯅ ꯊꯥꯛꯆꯕ ꯂꯥꯡ ꯃꯊꯟꯇ ꯊꯨꯖꯈ꯭ꯔꯦ꯫ ꯍꯣꯏ ꯍꯥꯏꯁꯤ ꯀꯗꯥꯏ, ꯃꯥꯏ ꯈꯨꯝꯁꯤ ꯀꯗꯥꯏ, ꯌꯥꯗ꯭ꯔꯦ ꯃꯥꯒꯤ ꯊꯧꯔꯥꯡ, ꯑꯔꯦꯝꯕ ꯇꯥꯕꯅꯤ꯫ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯁꯨꯅꯤꯇꯥ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏ, ꯅꯪ ꯁꯤꯗꯤ ꯃꯍꯥꯅꯤ, ꯈꯨꯗꯣꯡꯆꯥꯕ ꯂꯧꯕ ꯍꯩꯈ꯭ꯔꯦ, ꯑꯗꯨꯅꯕꯨ ꯑꯩꯒꯤ ꯏꯃꯤꯡ ꯀꯣꯕ ꯀꯧꯔꯤꯕꯁꯤꯅꯤ꯫ ꯉꯥꯏꯈꯣ, ꯃꯨꯕꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ? ꯀꯔꯤꯒꯤꯅꯣ ꯃꯥꯕꯨ ꯊꯤꯔꯤꯕꯗꯤ? ꯀꯛꯆꯤꯡꯗ ꯂꯩꯈ꯭ꯔꯦ, ꯌꯨ ꯌꯣꯟꯐꯝꯗ ꯐꯝꯈ꯭ꯔꯦ꯫ ꯁꯨꯝ ꯍꯪꯕꯅꯤꯗ, ꯐꯔꯦ ꯑꯩ ꯆꯠꯂꯦ, ꯍꯣꯔꯦꯟ ꯁꯣꯏꯗꯅ ꯂꯥꯛꯎ꯫ ꯁꯨꯅꯤꯇꯥꯅ ꯃꯈꯥ ꯇꯥꯅ ꯄꯥꯎꯃꯦꯜꯂꯛꯏ, ꯍꯣꯔꯦꯟ ꯁꯣꯏꯕ ꯌꯥꯗꯦꯀꯣ, ꯑꯩꯒꯤ ꯊꯧꯔꯥꯡ ꯑꯗꯨꯇꯪ ꯄꯥꯡꯊꯣꯛꯎ, ꯑꯗꯨꯒꯅꯦ ꯅꯪꯅ ꯇꯧꯒꯗꯕꯗꯤ ꯁꯨꯔꯆꯥꯟꯒꯤ ꯃꯃꯤꯡꯗ ꯑꯣꯏꯗꯕ ꯅꯠꯇꯅ ꯄꯥꯎꯁꯨ ꯁꯟꯗꯣꯛꯀꯗꯕꯅꯤ꯫ ꯐꯔꯦ ꯑꯩ ꯆꯠꯂꯦ꯫ ꯁꯨꯟꯗꯔꯤ ꯁꯨꯔꯆꯥꯟ ꯂꯣꯟꯅ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛꯇꯒꯤ ꯀꯩꯊꯦꯜꯗ ꯁꯟꯗꯣꯛꯂꯨꯔꯒꯦ꯫ ꯅꯪ ꯌꯥꯝꯅ ꯀꯦꯗꯨꯅ ꯂꯩꯔꯝꯃꯨꯀꯣ ꯁꯨꯅꯤꯇꯥ, ꯉꯁꯤꯗꯤ ꯎꯀꯤꯜꯁꯨ ꯊꯦꯡꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯥꯏ, ꯅꯪꯒꯤ ꯊꯧꯖꯥꯜ ꯐꯪꯍꯟꯗꯕ ꯌꯥꯗꯦ꯫ ꯀꯣꯕ ꯀꯣꯠꯁꯤꯜꯂꯛꯀꯅꯨ, ꯅꯪꯉꯣꯟꯗ ꯏꯆꯦ ꯊꯧꯔꯥꯅꯤ ꯄꯤꯔꯕꯅꯤ, ꯅꯪꯅ ꯊꯣꯛꯄ ꯇꯧꯈ꯭ꯔꯣ, ꯑꯩꯗꯤ ꯅꯪꯕꯨ ꯃꯤꯇꯥꯕ ꯀꯨꯏꯔꯦ꯫ ꯀꯣꯕꯅ ꯀꯣꯠꯊꯔꯛꯏ, ꯐꯔꯦ ꯇꯣꯛꯂꯒꯦ, ꯅꯪꯒꯤ ꯂꯨꯄꯥꯁꯤ ꯂꯧꯍꯧꯔꯣ꯫ ꯍꯣꯏ ꯌꯥꯔꯦ, ꯉꯁꯤꯕꯨꯗꯤ ꯑꯩꯒꯤ ꯊꯕꯛꯁꯨ ꯁꯣꯏꯕ ꯌꯥꯗꯦꯀꯣ, ꯑꯗꯨꯒꯤꯗꯤ ꯆꯤꯡꯅꯔꯨꯅꯨ꯫ ꯀꯣꯕ ꯆꯠꯈ꯭ꯔꯦ꯫ ꯁꯨꯅꯤꯇꯥꯅ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯃꯊꯟꯇ ꯁꯣꯟꯖꯜ, ꯅꯪ ꯈꯪꯅꯤꯗꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕ꯭ꯔꯥ ꯍꯩꯕ꯭ꯔꯥ ꯍꯥꯏꯕꯕꯨ, ꯅꯊ꯭ꯋꯥꯏꯗꯨ ꯃꯥꯡꯍꯟꯒꯦ ꯌꯦꯡꯉꯨ, ꯑꯩ ꯍꯧꯖꯤꯛ ꯅꯪꯕꯨ ꯍꯥꯠꯅꯕ ꯇꯥ ꯏꯕꯣꯕꯤ ꯅꯦꯛꯂꯨꯔꯒꯦ ꯌꯦꯡꯉꯨꯗꯅ꯫ ꯅꯨꯃꯤꯠ ꯑꯗꯨ ꯑꯩꯒꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯑꯃꯗꯤ ꯃꯃꯜ ꯌꯥꯝꯂꯕ ꯅꯨꯃꯤꯠꯅꯤ, ꯃꯨꯕ ꯀꯣꯕ ꯏꯕꯣꯕꯤ ꯐꯪꯒꯗꯧꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯛꯈꯤ꯫ ꯁꯨꯅꯤꯇꯥꯅ ꯑꯣꯏꯔꯝꯂꯤꯕ ꯂꯥꯡꯂꯤꯕ ꯊꯧꯔꯥꯡ ꯑꯗꯨ ꯈꯜꯂꯨꯔꯒ ꯃꯥꯕꯨ ꯌꯥꯝꯅ ꯇꯨꯀꯠꯆꯔꯛꯈꯤ꯫ ꯀꯌꯥꯗ ꯉꯛꯈ꯭ꯔꯕ ꯐꯠꯇꯕꯤ ꯑꯃ ꯑꯣꯏꯔꯝꯂꯦ, ꯁꯨꯔꯒꯤ ꯁꯨꯅꯤꯇꯥ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯑꯩꯅ ꯃꯥꯕꯨ ꯍꯥꯠꯂꯒꯦ ꯈꯜꯂꯛꯈꯤ, ꯑꯍꯤꯡ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯈꯔꯗꯤ ꯃꯥꯡꯍꯟꯕ ꯄꯥꯝꯈꯤꯗꯦ꯫ ꯋꯥꯈꯜ ꯈꯟꯅ ꯀꯩꯔꯦꯟ ꯏꯕꯥꯅꯤ ꯊꯣꯔꯛꯈꯤ꯫ ꯀꯩꯔꯦꯟ, ꯑꯩꯅ ꯍꯥꯏꯈꯤ, ꯅꯪ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯔꯕ ꯈꯨꯠꯅꯤ, ꯉꯁꯤꯗꯤ ꯊꯕꯛ ꯈꯔ ꯄꯥꯡꯊꯣꯛꯈꯤ, ꯅꯪꯁꯨ ꯎꯔꯦꯗꯅ ꯃꯍꯨ ꯄꯨꯔꯕꯤ ꯑꯗꯨꯒꯤ ꯈꯨꯖꯤꯜ ꯊꯧꯔꯥꯡ꯫ ꯑꯩ ꯀꯛꯆꯤꯡꯗ ꯍꯥꯏꯊꯔꯒ ꯃꯨꯕ ꯂꯣꯏꯁꯤꯜꯂꯨꯔꯒꯦ, ꯅꯪꯅ ꯑꯩꯒꯤ ꯏꯇꯦꯡ ꯈꯔ ꯄꯥꯡꯒꯦꯔꯥ ꯇꯥꯛꯄꯤꯌꯨ꯫ ꯇꯥꯆꯧ ꯅꯅꯥꯎꯁꯨ ꯏꯌꯥꯝꯕꯒꯤ ꯂꯃꯟ ꯈꯨꯝꯕꯗ ꯃꯤ ꯍꯥꯠꯄ ꯌꯥꯎꯖꯒꯦ ꯍꯥꯏꯗꯨꯅ ꯂꯩꯖꯔꯤꯕꯅꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯅꯍꯥꯛ ꯉꯁꯤ ꯑꯍꯤꯡ ꯊꯧꯕꯥꯜꯗ ꯂꯩꯍꯧꯔꯣ, ꯀꯣꯕꯒꯤ ꯂꯩꯐꯝ ꯈꯪꯅꯕ ꯍꯣꯠꯅꯧ, ꯍꯥꯠꯄꯗꯤ ꯀꯣꯟꯅ ꯍꯥꯠꯁꯤ꯫ ꯅꯪꯅ ꯉꯁꯤ ꯁꯨꯅꯤꯇꯥꯒꯤ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯃꯍꯥꯛꯄꯨ ꯃꯣꯟꯅ ꯁ꯭ꯋꯔ ꯃꯦꯟꯁꯤꯟꯗꯨꯅ ꯍꯥꯠꯂꯨꯕ ꯉꯝꯒꯗ꯭ꯔꯥ ꯇꯥꯆꯧ? ꯀꯩꯔꯦꯟꯅ ꯌꯥꯝꯅ ꯉꯛꯅ ꯍꯪꯂꯛꯏ꯫ ꯁꯨꯅꯤꯇꯥꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕ꯭ꯔꯥ? ꯃꯥꯡꯍꯟꯈꯤꯕꯅ ꯐꯔꯕ ꯅꯨꯄꯤꯅꯤ꯫ ꯐꯔꯦ ꯑꯩ ꯆꯠꯂꯦ, ꯅꯪ ꯂꯩꯍꯧꯔꯣ, ꯆꯦꯛꯁꯤꯜꯂꯨ, ꯑꯩ ꯂꯥꯏꯕꯛ ꯌꯦꯡꯖꯒꯦ꯫ ꯌꯥꯔꯕꯗꯤ ꯃꯔꯥꯜ ꯂꯩꯇꯕꯤ ꯅꯨꯄꯤ ꯑꯃꯗꯨ ꯀꯟꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯗꯤꯅꯦꯁꯀꯤ ꯅꯨꯄꯤ ꯑꯍꯜ ꯁꯨꯟꯗꯔꯤ ꯍꯥꯏꯕꯤ ꯑꯗꯨ ꯑꯩꯒꯤ ꯃꯔꯨꯞꯁꯤꯡ ꯑꯃꯒꯤ ꯃꯆꯜꯅꯤ, ꯃꯌꯨꯝꯅ ꯏꯟꯊꯣꯛꯈ꯭ꯔꯕꯅꯤ, ꯃꯥꯒꯤ ꯆꯪꯖꯐꯝ ꯂꯩꯇꯦ, ꯃꯥꯕꯨ ꯉꯥꯛ ꯁꯦꯜꯂꯨ, ꯃꯥꯡꯍꯟꯕ ꯌꯥꯗꯦꯀꯣ꯫ ꯈꯪꯖꯔꯦ ꯇꯥꯆꯧ, ꯀꯩꯔꯦꯟꯅ ꯈꯨꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯧꯔꯥꯡ ꯑꯃ ꯌꯥꯠꯊꯣꯛꯈꯤ꯫ ꯑꯩ ꯀꯛꯆꯤꯡꯗ ꯍꯥꯏꯊꯕ ꯇꯥꯈꯤ꯫ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯃꯨꯕ ꯂꯣꯏꯁꯤꯜꯂꯨꯔꯒ ꯒꯥꯔꯤ ꯊꯧꯒꯠꯂꯛꯈꯤ꯫ ꯀꯩꯔꯦꯟꯗꯤ ꯀꯣꯕꯒꯤ ꯃꯇꯨꯡ ꯀꯣꯏꯅꯤꯅꯗꯨꯅ ꯊꯧꯕꯥꯜꯗ ꯑꯩꯒꯤ ꯃꯤꯔꯣꯠ ꯑꯃ ꯑꯣꯏꯅ ꯂꯩꯍꯧꯕꯅꯤ꯫ ꯊꯧꯔꯥꯅꯤ, ꯅꯈꯣꯏꯒꯤ ꯏꯃꯨꯡꯗ ꯃꯍꯥꯛꯁꯨ ꯑꯍꯤꯡ ꯑꯗꯨꯗ ꯁꯨꯅꯤꯇꯥ ꯑꯃꯗꯤ ꯀꯣꯕꯒꯤ ꯀꯨꯝꯍꯩ ꯌꯦꯡꯂꯤꯉꯩꯗ ꯈꯨꯗꯣꯡꯆꯥꯕ ꯐꯪꯈꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯝꯃꯤ꯫ ꯆꯩꯔꯛ ꯑꯗꯨꯗ ꯗꯤꯅꯦꯁ ꯂꯥꯛꯄꯒꯤ ꯈꯧꯗꯦꯝꯂꯛꯄ ꯇꯥꯕꯗꯒꯤ ꯏꯄꯥ ꯄꯥꯈꯠꯅꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯕꯛꯇ ꯍꯩꯁꯤꯡꯕ ꯀꯣꯕ ꯑꯔꯣꯟꯕ ꯊꯣꯡꯅꯥꯎꯗꯒꯤ ꯆꯪꯂꯛꯂꯒ ꯅꯪꯒꯤ ꯀꯥꯒꯤ ꯑꯐꯣꯡꯕ ꯊꯣꯡꯅꯥꯎꯗ ꯆꯣꯡꯊꯣꯛꯂꯒ ꯆꯦꯟꯈꯤꯕꯗꯨ ꯗꯤꯅꯦꯁꯇ ꯎꯍꯟꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯀꯩꯔꯦꯟꯗꯒꯤ ꯄꯥꯎ ꯐꯪꯈꯤ꯫ ꯀꯩꯔꯦꯟꯒꯤ ꯊꯧꯔꯥꯡ ꯁꯣꯏꯈ꯭ꯔꯦ꯫ ꯀꯣꯕꯅ ꯍꯥꯡꯗꯣꯛꯂꯝꯕ ꯑꯔꯣꯟꯕ ꯊꯣꯡꯅꯥꯎꯗꯒꯤ ꯃꯍꯥꯛꯁꯨ ꯆꯦꯟꯊꯣꯛꯂꯒ ꯀꯣꯕꯒꯤ ꯈꯣꯡꯒꯨꯜ ꯂꯤꯈꯤ꯫ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯀꯣꯕꯅ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯄ ꯌꯥꯕꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯂꯨꯝꯗꯨꯅ ꯂꯩꯈꯤ꯫ ꯅꯥꯔꯣꯟꯗꯒꯤ ꯀꯩꯔꯦꯟꯁꯨ ꯌꯦꯡꯗꯨꯅ ꯂꯩꯈꯤꯕꯅꯤ꯫ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯃꯇꯨꯡꯗꯤ ꯅꯪꯅ ꯍꯦꯟꯅ ꯈꯪꯂꯦꯗꯅ꯫ ꯀꯣꯕ ꯁꯤꯈ꯭ꯔꯦ, ꯁꯨꯔꯖꯥꯟꯒꯤ ꯊꯧꯔꯥꯡ ꯀꯥꯏꯈ꯭ꯔꯦ, ꯅꯪꯁꯨ ꯇꯥꯟꯊꯣꯛꯄꯤꯔꯛꯂꯦ, ꯑꯩꯒ ꯊꯦꯡꯅꯔꯦ,
ꯑꯉꯛꯄꯅ ꯊꯜꯂꯕ ꯊꯧꯋꯥꯜ ꯑꯍꯤꯡꯒꯤ ꯊꯧꯗꯣꯛ ꯑꯔꯣꯏꯕꯗ ꯁꯥꯅ ꯅꯪꯉꯣꯟꯗ ꯇꯥꯈꯤꯕꯅꯤ, ꯃꯗꯨꯒꯤꯗꯃꯛ ꯑꯩꯍꯥꯛ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯪꯕꯨ ꯀꯟꯕ ꯉꯝꯈꯤꯗ꯭ꯔꯦ, ꯁꯨꯅꯤꯇꯥ ꯍꯥꯠꯄꯁꯨ ꯉꯝꯈꯤꯗ꯭ꯔꯦ꯫ ꯑꯩꯒꯤ ꯂꯃꯟ ꯈꯨꯝꯕꯒꯤ ꯊꯧꯔꯥꯡ ꯑꯅꯤꯗꯤ ꯑꯍꯤꯡ ꯑꯗꯨꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯈꯤ, ꯃꯨꯕ ꯑꯃꯗꯤ ꯀꯣꯕ꯫ ꯈꯪꯕ꯭ꯔꯥ ꯀꯔꯤꯒꯤ ꯂꯃꯟ ꯈꯨꯝꯂꯤꯕꯅꯣ? ꯑꯍꯤꯡꯗ ꯆꯠꯂꯤꯕ ꯑꯍꯤꯡꯒꯤ ꯒꯥꯔꯤ, ꯑꯆꯝꯕ ꯈꯣꯡꯆꯠ ꯅꯠꯇꯦ, ꯃꯤ ꯀꯌꯥ ꯂꯣꯟꯅ ꯇꯨꯃꯤꯟꯅ ꯍꯥꯠꯈ꯭ꯔꯕ ꯒꯥꯔꯤ꯫ ꯑꯍꯤꯡꯒꯤ ꯃꯤꯍꯥꯠꯄ ꯑꯗꯨ ꯑꯩꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯑꯍꯤꯡ ꯒꯥꯔꯤ ꯑꯁꯤꯔꯥ?